Imphal manungda chelliba maru oiba turel singi imai ka henna wangkhatlakpana maram oiraga turel ge lounambal sing kairakpa amadi eshing pathorakpa yabagi oithokpa leibana Imphal West District ke Magistrate Th Kirankumar na flood alarm advisory issue tourakkhre ngarang pathorakpa notification amana hai turel singi imai ase ka henna wangkhatlakpana khudong thiningai oiba changdagi hengatna leire maram aduna turel ga naknana leiba sing mikup nahum sing na jackson na leibiu khudong thiba thodok sing thorakpada miyamgi thawai amasung lanthum matam chana kanba ngamhonaba DC office police station water resource department natraga lengaki atai office amada hekta pau PBO hainasu notice asna makhatari nakalamaromda Imphal East District Deputy Commissioner Kumantem Dainanasu ichauga mari lengana public advisory issue tourakkhre advisory asina hai matam ama hekta da Imphal fauduna cheliba maru oiba turel singe lounambal kairakpa yabana maram oiraga miyam mikup nahum sing na lebiu local state amasung national authorities sing na sandorakpa weather forecast amasung warning singe matangda batam chana khangnaba hotnabiu aranba pau thajabiganu amasung sandokpiganu athu akai lerakpa matamda district asige hotline number 9089574328 natraga porongpat subdivision ke contact number 9862413503 kairau bitra subdivision ke contact number 7868514105 natraga Sawombung subdivision ke contact number 9149134265 ta pau phawira u hainasu notice asina makhatari nakalamaromda Bishnupur district ki oinasu district asige DC Lorembam Bikram na miyamda checking thorang lokanamba khangalakle DC Lorembam Bikram na thadorakpa notification amana hai turel gi ising ase matam ama hektada pathorakpa natraga lounambal kairakpa yabana maram oiraga turel ga naknana leiba sing mikup nahum sing na jackson na leibiu district asigi oina emergency lerakpa matamda SDC BO DC office Bishnupur Pokhrabam Rakesh Chan contact number 7001490194 natragana CH Monica Roy contact number 8415913996 contact tobiu haide